ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯅ꯭ꯌꯨꯁꯄꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯕꯦꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯎꯃꯪꯒꯤ ꯁꯥꯊꯤꯔꯕ ꯃꯩꯅ ꯀꯦꯂꯤꯐꯣꯔꯅꯤꯌꯥ USA ꯒꯤ ꯌꯨꯝ 2,000 ꯎꯠ ꯑꯣꯟꯈ꯭ꯔꯦ, ꯃꯤꯑꯣꯏ 5 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ 1,50,000 ꯔꯣꯝ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯩꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯧꯔꯤ ꯌꯥꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯏꯔꯥꯡ ꯍꯧꯕꯗ ꯀꯨꯀꯤ ꯃꯤꯆꯝ ꯀꯌꯥ ꯋꯥꯔꯤ꯫ ꯃꯦꯒꯥꯟ ꯀꯣꯟꯁꯥ ꯈꯨꯜ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯀꯣꯇꯨꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯀꯨꯀꯤ, ꯍꯤꯡꯐꯝ, ꯂꯩꯔꯔꯣꯏ, ꯆꯦꯟꯐꯝ, ꯂꯩꯔꯔꯣꯏ ꯅꯥꯒꯥꯁꯤꯡꯒꯤꯁꯨ ꯆꯩꯊꯦꯡ ꯐꯪꯂꯅꯤ ꯄꯦꯟꯗꯕ ꯄꯥꯎꯗꯝ ꯅꯥꯒꯥ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯁ ꯄꯤꯔꯒ ꯀꯤꯂꯣꯃꯤꯇꯔ 10 ꯆꯪꯊꯣꯛ-ꯆꯪꯁꯤꯟ ꯌꯥꯕ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔ ꯑꯦꯟ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯂꯧꯔꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯃꯥꯡꯗꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯧꯁꯥꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯑꯣꯡꯗ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ IT ꯅ꯭ꯌꯨꯁ ꯗ ꯔꯨꯠ ꯀꯣꯖ BJPꯅ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯏꯂꯦꯛꯇꯣꯔꯦꯜ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡꯅꯤ ꯍꯥꯏꯔꯤ꯫ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯒꯤ ꯑꯀꯣꯏꯕꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯟꯈꯥꯏ-ꯊꯨꯝꯈꯥꯏ ꯂꯥꯛꯄꯗꯒꯤ ꯁꯣꯞ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ꯫ ꯀꯧꯁꯥꯈꯨꯜ ꯀꯦꯂꯣꯏꯔꯥꯝꯗ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯅꯥꯒꯥꯅ ꯌꯨꯝ ꯁꯥꯒꯦ ꯇꯧꯔꯨꯕꯗ ꯀꯨꯀꯤꯁꯤꯡꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯨꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯅꯨꯄꯤꯗꯨꯅ ꯂꯥꯟꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯥꯟ ꯃꯈꯥ ꯁꯥꯡꯊꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯤ꯫ RK ꯃꯦꯒꯦꯟ ꯂꯤꯁꯤꯄꯤꯌꯥꯔ ꯀꯥꯡꯒꯨꯖꯝꯅ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯕꯁꯦ ꯂꯥꯟꯅ ꯎꯕꯤꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤꯃꯠꯇ ꯇꯧꯖꯔꯔꯣꯏꯒꯦ ꯇꯣꯛꯂꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏ 300 BJPꯗ ꯌꯥꯎꯔꯛꯈ꯭ꯔꯦ꯫ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯇꯨꯅ ꯍꯧꯔꯛꯂꯤꯕ ꯏꯆꯥ-ꯏꯁꯨꯁꯤꯡꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯕ ꯌꯥꯕ ꯂꯝꯗꯝ ꯑꯃ ꯊꯝꯂꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯨꯝꯕꯤ ꯑꯁꯤꯒꯤ MLA S. ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯉꯁꯤ ꯋꯥꯡꯉꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯣꯂꯤꯡ ꯕꯤ 29/23ꯗꯒꯤ ꯃꯤꯑꯣꯏ 300 ꯍꯦꯟꯕꯅ MLA S. ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯕꯨ ꯊꯥꯖꯗꯨꯅ MLAꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯅ BJPꯗ ꯌꯥꯎꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯦꯡꯌꯥꯟ ꯌꯥꯟꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯈꯟꯅꯕꯒꯤ BJP ꯀꯨꯝꯕꯤ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯋꯥꯡꯉꯨ ꯑꯍꯜꯂꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ MLAꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯋꯥꯡꯉꯨ ꯁꯪꯗꯒꯤ ꯋꯥꯡꯉꯨ ꯄꯥꯔꯀꯤꯡ ꯀꯩꯊꯦꯜ ꯇꯥꯔꯒ ꯋꯥꯡꯉꯨ ꯁꯗꯪꯈꯣꯡ ꯇꯨꯔꯦꯜ ꯃꯄꯥꯜ ꯇꯥꯕ ꯐꯥꯎꯕꯒꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯅꯨꯃꯤꯠ 5-10ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯧꯔꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯏꯊꯥꯏ ꯕꯦꯔꯦꯖꯗꯒꯤ ꯂꯥꯏꯈꯣꯡ ꯇꯥꯔꯒ ꯁꯥꯃꯨꯁꯪ ꯂꯩꯇꯥꯟ ꯊꯣꯡ ꯇꯥꯕꯒꯤ ꯂꯝꯕꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕ ꯍꯧꯔꯒꯅꯤ꯫ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯏꯁꯥ-ꯏꯁꯥꯒꯤ ꯂꯝꯕꯤꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯊꯕꯛ ꯂꯣꯏꯈ꯭ꯔꯒ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯄꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯈꯤ꯫